Hello YouTube. Ihan hana Kanglei Online channel bu yengbiriba mayam punamaki mafamda channel asigi makedagi nolokna khoramjari. Ngasigi video sidi ariba Houkhraba Thoudokki kanaba thodok nga khakki maramda semjaba video ni matam punamakta asigumba important oiba khangjinbada kanaba topic sing asigumba kaya ama purapang amboy jage soikhiba lankhiba yarogasu ngakpigani hojik mijeng taminasi ahanbada Tristan da Kuna hariba island asi pak chawgraba Atlantic Ocean gi mayai de leiba yamna loni oiba chikpa apikpa inhabitable island am kakni haibdi khunda laita bayaba hariba island asi Africa dagi kilometer 2,500 rom chelaga lei aduga Brazil gi Rio de Janeiro hariba jaga sidagina kilometer 3,400 lom chelaga lei mafam sida mi taramuni haibsi kanamtana thajaru aduga hariba mafam sida kaimta leram haina khanbigano mafam sida prakriti gi asang aman fajab kaktana tana mi chani hum from su khunda dana lei mafam sida khunda mi sing asi pangcha char ga pahing hingba phiron thong mi amta nate haibidi mafam sida lei mi sing se ayamba sargi law khongba ninba mayam adu thadokduna ingna chingna leiba pamba mioi ngakten aduga mafam sida khoi mioi bana hingba sangat ba pochei sing loina ba phangi aduga mamangai gi matamdadi mafam sida mi amata taramde haiba island asi ing sok lising amaga changwa subna tarukta Portuguese ki explorer Tristan da Kuna hana ihana hana thengnakhe mamai thangda jaga asi magi maming logduna Tristan da Kuna haina khangnakhe adui matungda tapna mafam sida khunda leita ba horki aduga haiba square kilometer chani ga taret pakpa island asi gisu masagi oiba flag lejai aduga masagi sambidan chana kanglu lejai aduga tabda khitang angakpa mana Britain dagi asuk lamna leiba island asi Britain gi territory gi man chana leiribi mafam asida flight ki service amta leite sumna gi jahaz ta sadok lesin tawbi upai na tana ani subada noma achoba university amakakki business conversation camp amakakta achoba businessmen sing amadi university gi chhatra sing punna telami loina India gi ratan tata su saruk yarami numit adda meeting adu host toriba misak aduna diliba mayam adu gi wakhalda kari lege haibdu khangna bidamakta question amakak mathang hangmi question adu di BMW leina bona bada matam kyam changadagi haibgi question chini ahamada university dagi chhatra amakakta hangami chhatra dunu khumlami sahi ama room changani daga meeting adu yariba chowa businessman sing adu dasu chamana ba question shi hangami kanagumam na hai tha ama changani kanagum na hai tha turk changani kanagum na hai kudak leibang ngamni kanagum na hai nong machangni manadaba magi wakhanda leibaching to phongdoknarami aduga haribu question chimak ratan tata da su hanglammi matang chida ratan tata na pirakpa pokhumdini aina mayam da yam tahanjaning se ratan tata na ngak khallaba matungda khumlakhi chehi mari natraga manga changba yai haina matang chida meeting adu host toriba misagaduna yam ngakna ratan tata da mu hanglami sarnangdi mai paklaba chowa businessman amakangni karidamakta chehi mari natraga manga changni haribuno aduda ratan tata na mu khumlami BMW haibasi yamna pikpa company natte yamna chawba company ni aduna ma ulai gi haitaragadi chehi mari natraga manga changani haibasi mai wakhalda lei matang sida mayam adugi wakhalda di BMW car amkhak leibagi wakhalda pinera answer ni duga tan tatana khumlakiba pakhumdudi BMW company sima pura leibagi wakhalda khumlakni matang sida ratan tata gi answer da mayam pun hawatuna ratan tata bu khuba khuraga kai khumnu utki sini karigumba chowa mai pa pathab am tawgi haitaragadi mayam na chanariba khalli wakhaldo adu sum leiba yade hena san usan bam sangi haibasini loina na maduga chanana hodaba masu sangi Ratan Tata, former chairman of Tata Sons Kaltanatana, India gi Tata Group ki chairman su orami. Subada Mexico da yamna ngakpa jaga amakakle magi mamingna the zone of silence haina khangni atopa maming amana mabimi silent zone haina su khangni karigidamakta maji yamna ngakpa jaga ne hairibano du yengminasi mafam asida hoi fajana salamba gari gi kata chap lepagale radio gi signal sing amata mathau tokde magi taknaba compass ki kata sing su magi mari makto ungagale aduga mobile gi network signal sing amta phangde haibidi mafam asida amaga paw phawna ba communication gi thabak sing amata yade haibi aduga sigi mathakta khwaidi ngaglibadi haiba the zone of silence haiba jaga sine khwaidi ngakpa Bermuda Triangle sine aduga Egypt gi khwaidi ngakpa pyramid sine mkhoi humse khoi world map te yeng matamda straight oil line amakakta dali sini amkhi henang angai oiru masak aduna khoi miyoibana asukuina khundarak lafawa ngasi phawbada scientist singna thijanbada khangba ngamdraba angakpa mafam jaga mayam ama leiri mari subada 1950s da Yemen hariba lebak sida yamna ngakpa thabak amkhak thoki matam aduda lebak adugi chanariba real haina khangnaba currency hoigi da hagana rupees paisa hariba real currency gi coin sing ase
ikhang khangudana market gi jara jara mangkhirami matawsida lebak adu da palibu matam dagi government aduna haiba currency sing ase kadai da chatkhribono mangkhribono haibdu thigat amgi namta haisinglam officer chama thadoktina thigat halami matam asida subnagi chahi 53 dangai phangang amana mayam da offer am khak pirami haibdi mana mayam da yumgi season na pojai sing amadi chana thangna pojai mayam ama ohongbu mamal da coin sing aduga exchange tong si haiduna coin sing adu mana collect toromi matang sida angang aduna khanglami madudi coin adu sabada season riba silver gi chang adu hairiba paisa gi value dagi saruk yamne henbana maram odina angang aduna coin sing adu amuk nong sungtoktuna ajoba british gi businessman sing da yothokuna paisa talami wafam asi government na khangnaba thigat pohona badam tha ahumlom hena changlami madam sida hairiba angang adudi lupa lakh lakh ki mathakta tan khirami hairiba angang digi mamingdi Dhirubhai Ambani manga subada 1983 की सितंबर की तांग अमा निमित सिदा न्यूयॉर्क सिटी दे लेवा जॉन एफ केनेडी इंटरनेशनल एयरपोर्ट की कोरियन एयरलाइंस की फ्लाइट 007 असी साउथ कोरिया की कैपिटल ओइबा सियोल हाइबा जगह से तमना पायरकलमी अदुबु फ्लाइट अदुगी पायलट की असफेबदगी प्लेन अदु लंबी मांगदुना रशियन सोवियत यूनियन की टेरिटरी की मनंग चनबा जगह द पशलुबदगी सोवियत यूनियन की सोवियत Su-15 इंटरसेप्टर एयरक्राफ्ट जेट असिना मखोई की लमदा लाना पायसले हाइबिदमक्ते एयरक्राफ्ट असिबु कपखायरगा सी ऑफ जापान की मनंग चन्न लेवा मनेरोन हाइरिबा रशियन टेरिटरी न कोनबा आइलैंड असिगी मनाक्ता फ्लाइट से पुखायदुना तासन खिरमी फ्लाइट अदुदा तोंगपा पैसेंजर अमसुंग पायलट पुन्ना मी चानिगा हुमापन थोदो अदुदा लेखिरमदे मतम अदुदा जीपीएस सिस्टम लेट्री अदुबु मतम अदुगी ख्वाइदगी एडवांस ओइरेनि सिजनरिबा ऑटो पायलट सिस्टम यावबा बोइंग 747-230B मॉडल सिफाउदा नेविगेशनल मिस्टेक हाइबदी लंबी मांगगी थौदोक्सि थोएबा अदुबु 1983 की ममांगदा पायरम फ्लाइट सिंग दुदी कमायना पायरमगनी तंगंगे ओइ यिंगनसी सोक लिसिंग मगा समापन तरा की मतमदा फ्लाइट सिंग असि मी कुन नत्रगा कुनदगी ताब मी सिंग कक पुदनो फ्लाइट सर्विस तोरमी अदुसु फुट लिसिंग उमदगी हेना वांगना पाइबा यारमदे दुगा मतम असि की पायलट सिंग से लेरिबा चिंग पात तुरेल सिंग असि की मतेंग लौदुना लंबी चिंपा पुदनो पायरमी अदुगा इंग सोक लिसिंग मगा समापन कुनदगी दि नाइट फ्लाइट सर्विस तव हौरे मतम असिदा पायलट सिंग से नुंदांग यामा मतमददी था थॉय मिसा की मतेंग लौरगा मागे चिंपा पुरगा फ्लाइट सर्विस तोरमी अदुबु सिगी मतम सिगी नुंदांग की फ्लाइट सर्विस ददी असोंगाम थोपगी सांगसे यामना वांगलमी अदुबु चाखलपगी मतुंगिना हौजिक्ति नाइट फ्लाइट सर्विसिंग जीपीएस की मतेंग दगी याम लाइन तव ngame matang sida mataw karamna pilot singna GPS की मतेंग से लोगे हाइबदो इंगनसी अमंबगी मतमदा करिमता उद्रबसु GPS ना वे पॉइंट्स हाइबदी अखोइना गूगल मैप की मतेंग दगी खोइना खंगदब जगह अमा याम लाइन यौबु ngame अदुगा चममाना हाइबो वे पॉइंट सिंग असिना पायलट सिंगबु इमेजिनरी पॉइंट मैम सिंग की ट्रैक अमा खक सेमदुना मानी यौनिंग जगह फावा टेक द काइदन यहल्ली सिनी चाकोलप टेक्नोलॉजी की मतेंग पीरिबा कानाब सिंग असी लोशलपदा मखाताना असिगुम्बा कानाबा इंटरेस्टिंग ओइबा वरी मैम अममुक पुदुना लाक्चगे चैनल असिबु नुशिबिरबदि लाइक सब्सक्राइब एंड शेयर टोबिरमु थैंक्स फॉर वाचिंग